ꯐꯪꯉꯤ ꯃꯌꯥꯝꯁꯨ ꯃꯄꯨꯁꯦ ꯑꯝꯇꯪ ꯍꯥꯏꯍꯜꯂꯣ ꯃꯃꯟꯗꯣ ꯀꯌꯥ ꯀꯌꯥꯅꯣ ꯍꯋꯥꯏ ꯊꯔꯥꯛꯁꯤꯗꯤ ꯀꯌꯥ ꯊꯥꯏꯅꯣꯗ ꯍꯧꯖꯤꯛꯇꯤ ꯃꯃꯟꯗꯣ ꯃꯌꯥꯝꯗꯣ ꯍꯥꯏꯕꯤꯌꯨꯅꯦ ꯅꯤꯐꯨ ꯊꯥꯏꯕ ꯑꯗꯣ ꯁꯣꯝꯗ ꯐꯣꯟꯗꯣ ꯁꯨꯝ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯃꯤꯅꯝꯕꯅ ꯐꯪꯉꯤꯕ ꯄꯣꯠꯇꯣ ꯃꯌꯥꯝꯁꯨ ꯂꯩꯕ ꯂꯥꯛꯑꯣ ꯍꯥꯏꯕꯤꯌꯨ ꯃꯣꯏꯁꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏꯁꯨ ꯃꯣꯏꯔꯥꯡ ꯊꯣꯡꯅꯥꯎꯄꯣꯛꯄꯤꯗꯒꯤ ꯁꯨꯃꯥꯏꯁꯤꯗ ꯑꯍꯣꯡꯕ ꯃꯃꯟꯗ ꯐꯪꯉꯦ ꯍꯥꯏꯕꯒꯤꯅꯦ ꯃꯐꯝꯁꯤꯗ ꯍꯋꯥꯏ ꯂꯩꯕ ꯂꯥꯛꯏꯁꯤ ꯌꯥꯝ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯃꯧꯅꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯁꯣꯝꯗ ꯇꯥꯗꯕ ꯁꯤꯗꯩꯀꯣ ꯑꯉꯥꯡꯁꯤꯡ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯨ ꯂꯥꯛꯏꯅꯦ ꯏꯟꯁꯥꯡ ꯂꯩꯕ ꯒꯥꯔꯤꯗꯨ ꯈꯔ ꯆꯥꯎꯕ ꯄꯨꯔꯛꯀꯦ ꯍꯥꯏꯗꯗꯅ ꯃꯊꯪ ꯂꯥꯛꯄꯗ ꯒꯥꯔꯤ ꯑꯆꯧꯕ ꯊꯥꯡꯒꯠꯄꯤꯔꯁꯤ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯋꯥꯏꯔ ꯄꯨꯔꯛ ꯇꯥꯔꯦ ꯃꯊꯪꯒꯤꯗ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯂꯩꯌꯦꯕ ꯅꯪꯒ ꯃꯥꯏꯗꯥ ꯃꯥꯟꯅꯕ ꯑꯃ ꯀꯣꯕꯤ ꯐꯨꯜ ꯏꯕ ꯑꯉꯥꯡ ꯍꯩꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯇꯥꯗ ꯁꯣꯝꯗ ꯂꯩꯔꯦ ꯏꯪꯈꯣꯜꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯍꯣꯠꯅꯕꯤꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯃꯁꯥꯅ ꯃꯁꯥ ꯊꯕꯛ ꯄꯤꯖꯔꯒ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯊꯦꯡꯅꯔꯤꯕ ꯇꯥꯗꯅꯤ ꯑꯗꯣ ꯇꯥꯗꯅ ꯀꯩꯒꯨꯝꯕꯇꯪ ꯋꯥꯍꯩ ꯈꯤꯇꯪ ꯊꯝꯕꯤꯕ ꯇꯥꯗꯕꯗ ꯁꯨꯃꯥꯏꯅ ꯏꯪꯈꯣꯜ ꯑꯣꯏꯔꯒ ꯈꯣꯠꯂꯒ ꯍꯥꯏꯕꯗꯤꯀꯣ ꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯋꯥꯕ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯕꯗ ꯊꯦꯡꯅꯕ ꯑꯋꯥꯕꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯇꯝꯕꯤꯌꯨ ꯇꯝꯕꯀꯣ ꯑꯩꯈꯣꯏꯒꯤꯕꯣ ꯃꯇꯝꯒꯤꯀꯣ ꯅꯣꯡꯖꯨ ꯅꯨꯡꯁꯥꯁꯦ ꯃꯁꯤꯒꯤ ꯌꯦꯜ ꯀꯣꯏꯕ ꯂꯧꯃꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯧꯃꯤ ꯃꯥꯏꯊꯤꯍꯟꯕ ꯑꯗꯒꯤ ꯃꯇꯝꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯂꯥꯟꯁꯤꯅ ꯂꯧꯃꯤ ꯁꯤꯃꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯕꯨ ꯊꯥꯔꯨꯔꯦ ꯌꯣꯜꯂꯝꯗꯥꯏꯗꯀꯣ ꯏꯔꯥꯡ ꯊꯣꯛꯑꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯊꯣꯛꯑꯦ ꯂꯥꯟ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇꯕꯗꯤ ꯌꯥꯗꯦ ꯍꯦꯛꯎꯔꯦ ꯑꯗꯨꯒ ꯌꯣꯟꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯕ ꯊꯥꯔꯝꯗꯥꯏꯗꯅ ꯌꯥꯝ ꯋꯥꯕ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯊꯥ 9-10 ꯆꯨꯞꯅ ꯊꯦꯡꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯁꯥ ꯊꯕꯛ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯗꯒꯅ ꯍꯣꯠꯅꯔꯤꯕ ꯁꯤꯟꯐꯝꯁꯦ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯁꯥ ꯁꯤꯖꯔ ꯅꯣꯝꯖꯔꯒ ꯄꯩꯁా ꯇꯥꯟꯖꯔꯤꯅꯦꯕꯀꯣ ꯁꯤꯗ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯦ ꯂꯩꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛꯁꯤ ꯌꯣꯜꯂꯀꯥꯟꯗ ꯇꯥꯗꯒꯤ ꯁꯤꯗ ꯀꯣꯏꯔꯤꯕ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯤꯗ ꯄꯩꯁꯥꯁꯤ ꯊꯥꯗꯔꯒ ꯑꯇꯣꯞꯄ ꯍꯦꯟꯅ ꯄꯨꯈꯠꯅꯕ ꯍꯣꯠꯅꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯦ ꯂꯩꯕꯗꯒꯤ ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯕ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇ ꯇꯥꯗꯒꯤꯅ ꯍꯥꯏꯕꯗꯤ ꯏꯔꯥꯡꯁꯦ ꯍꯧꯖꯤꯛ ꯊꯥ 9 ꯆꯨꯞꯅ ꯇꯧꯔꯤꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯌꯥꯗꯧꯕ ꯃꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯂꯥꯟ ꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯔꯨꯕꯗꯤ ꯅꯠꯇꯦ ꯀꯨꯀꯤ ꯊꯤꯑꯣꯔꯤꯁꯤꯡꯅ ꯃꯩꯇꯩꯗ ꯆꯠꯊꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦꯕ ꯃꯣꯏꯅ ꯇꯧꯔꯛꯏꯕ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯃꯁꯤꯅ ꯁꯨꯔ ꯆꯥꯔꯒ ꯂꯧꯃꯤ ꯁꯤꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯒ ꯁꯤꯟꯃꯤ ꯀꯥꯡꯕꯨꯗꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯈꯨꯗꯣꯡꯆꯥꯗꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯑꯇꯝꯅꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯪꯗꯦ ꯑꯗꯒꯤ ꯃꯟꯇ꯭ꯔꯤ ꯐꯥꯗꯤ ꯈꯪꯗꯦ ꯃꯈꯣꯏꯗ ꯇꯥꯏꯅꯕꯤꯔꯗꯤ ꯐꯕ ꯑꯗꯨ ꯅꯠꯇꯗꯅ ꯃꯤꯆꯝ ꯃꯈꯣꯏꯗ ꯁꯨ ꯅꯣꯝꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯕꯨ ꯑꯣꯟꯁꯤꯜꯂꯒ ꯍꯥꯠꯄꯤꯕ ꯇꯨꯞꯄꯤꯕ ꯐꯥꯕꯤꯕ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯍꯤꯡꯁꯥ ꯖꯩꯇꯝꯕꯒꯤ ꯍꯥꯏꯕꯗꯤ ꯁꯥ ꯉꯥꯅ ꯆꯠꯀꯗꯕ ꯂꯤꯁꯠꯇꯣ ꯀꯨꯀꯤꯁꯤꯡꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯈꯨꯠꯂꯥꯏ ꯊꯥꯔꯒ ꯂꯥꯟꯐꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯗꯤ ꯀꯩꯁꯨꯃ ꯀꯥꯏꯗꯦ ꯇꯧꯏꯒꯨꯝꯁꯨꯡ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤ ꯃꯌꯨꯝꯗ ꯑꯇꯝꯅꯅ ꯇꯦꯝꯁꯤꯡꯅꯔꯒ ꯆꯪꯍꯜꯂꯒ ꯃꯤꯕꯨ ꯃꯉꯛ ꯂꯦꯟꯕ ꯀꯛꯊꯠꯄ ꯇꯨꯞꯄ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯁꯔꯝꯆꯠ ꯍꯥꯏꯇꯥꯔꯦꯅꯦ ꯁꯔꯝꯆꯠ ꯀꯧꯋꯦꯕ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯡꯗꯕꯅꯦ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯥꯡꯗꯕꯅꯤ ꯃꯈꯣꯏꯁꯨ ꯍꯧꯔꯛꯐꯝ ꯂꯩꯇꯕ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯟ ꯑꯣꯏꯔꯁꯨ ꯁꯪꯒꯣꯜ ꯅꯥꯏꯗꯕ ꯃꯤ ꯑꯣꯏꯔꯁꯨ
ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯄꯨꯡꯀꯨꯠꯇ ꯂꯩꯀꯨꯠꯇ ꯂꯩꯔꯥꯏꯗ ꯃꯀꯣꯛꯇ ꯀꯣꯛꯑꯒ ꯑꯗꯨꯒ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯤꯡꯉꯒ ꯃꯤꯁꯤꯡꯁꯤ ꯐꯥꯅꯤꯡꯕ ꯇꯨꯞꯅꯤꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨꯗ ꯄꯥꯡꯊꯣꯛꯄ ꯑꯀꯟꯕ ꯁꯥꯕꯗꯣ ꯀꯩꯅꯣꯅꯦꯅ ꯂꯧꯋꯦ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯄꯥꯡꯗꯕ ꯍꯣꯏ ꯑꯗꯨꯅ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯪꯕꯤꯒꯗꯕ ꯂꯥꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯅꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯇꯝꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯋꯥꯕꯗꯤ ꯈꯛꯇꯅꯦꯕ ꯆꯤꯡꯗ ꯂꯩꯕ ꯅꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯏꯁꯦ ꯋꯥꯕꯗ ꯃꯥꯂꯦꯝ ꯐꯪꯉꯤ ꯋꯥꯔꯝꯃꯅꯦꯕꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯑꯒꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯜꯂꯩ ꯍꯦꯛꯄꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯆꯔꯒ ꯃꯈꯣꯏꯅ ꯁꯤꯗꯒꯤ ꯄꯨꯖꯈ꯭ꯔꯒ ꯑꯥꯗ ꯀꯩꯊꯦꯜꯗ ꯌꯣꯟꯖꯔꯒ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯈꯪꯗꯦ ꯃꯗꯨꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯤꯖꯤꯟꯅꯕ ꯆꯥꯅꯕ ꯊꯛꯅꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯃꯈꯣꯏꯅ ꯋꯥꯔꯝꯗꯣꯏꯗꯣ ꯀꯔꯤꯅꯣ ꯑꯗꯨꯗꯒꯤ ꯈꯪꯗꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏ ꯏꯋꯥꯁꯨ ꯆꯠꯂꯣꯏ ꯆꯠꯅꯗꯦ ꯑꯃꯅ ꯍꯥꯏꯕꯗ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤ ꯌꯦꯡꯉꯨ ꯃꯈꯣꯏ ꯑꯗꯨꯗ ꯀꯥꯞꯄꯦꯒ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯔꯦꯒ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯥ ꯌꯥꯝ ꯊꯤꯑꯕ ꯑꯩꯈꯣꯏꯁꯨ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏꯁꯨ ꯆꯠꯊꯣꯛꯄ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯑꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯗꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗ ꯃꯔꯨꯗꯤ ꯆꯥꯗꯕ ꯌꯥꯗꯦꯕ ꯁꯨꯔꯀꯥꯟꯗ ꯄꯩꯁꯥ ꯂꯥꯛꯑꯀꯥꯟꯗ ꯆꯥꯒꯗꯕ ꯃꯔꯨ ꯑꯣꯏꯕꯅꯤꯅ ꯁꯨꯕ ꯆꯠꯄꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯐꯪꯕꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛ-ꯁꯤꯐꯥꯏ ꯂꯝꯗꯝꯁꯤꯗ ꯃꯁꯥꯅ ꯃꯁꯥ ꯊꯕꯛ ꯄꯤꯖꯔꯒ ꯍꯤꯡꯂꯤꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯅꯤꯀꯣ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇ ꯇꯥꯗꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯕꯤꯔꯤꯕ ꯄꯥꯎꯗꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯇꯥꯗꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯩꯐꯔꯦ ꯌꯩꯐꯔꯦ ꯕꯥꯏ ꯕꯥꯏ